Popi Yanbada Athing Piruba Kuki in Piggy President Gimatakta FIR Lokat Cray, Aukiba January Kuntramato Irai Numita Kangpopi District Cycle Police Station Gimanungshanba, Lungzang Bileski, Hill Range the Combined Force na Popi Pambi Yanbasat Pada Athing Bapi Kiba Masong, Gari Mari Tugai Kiba Todoka Mari Lenana, Cycle Police na Kuki in P Manipur President, CS Azang Kong Sai Gimatakta, FIR Malokot Cray Hide, Police Ki Pauna Haidibana, Lungzang Biles Asi, Kuki in Piggy President Asigi Pamlamdamni, Mioy Asi Kuki Jo Council Gi, Convener Su Oedibani, Numit Aduda CRPF Amasung, Manipur Police Ki Combined Team Ama, Gari Marida, Longzang Biles Ki Lam Ekar ni Pumanga da Taramba Popi Pambi Sing Yan Tat Pasangbada, Yam Laba Miyamna Gari Sing Tatuna Tugai Raki Batodo Adu, Police Ki Maike de Yamna, Serious Wene Lawi Haina, FIR Du Pali Hide, Idil Turel Matakta Saba Lobita Ngaiba Belly Brace Kontara Krehide, Infalis District Ki Manungshanba, Uyum Poktas Chenba, Idil Turel Matakta Saba, Lobita Ngaiba, Belly Bresta Milanaba Horopada, Kontarakpadagi, Miamna Ying Lubita Tongadu da Pagadaba, Moroiba, Pinsing, Param Daba Made, Hapam Topo Plate Natsingba, Pazana Hablam Daba Tengnare, Masina Maram Oiraga Tong Asi Sarapada, Maike Adongi Miamna, Harau Narubado, Ponsimang Bayabuki Pibam Oina Togle Hana Penadre, Hiramasaki Matanga, PDCC, Peace and Development Coordinating Committee, Kundrakwam Assembly Constituency, Maike Degiso, Sataliba Tonga Sibo, Yaning Daba Made Nunang Pongo Pugaluina, Government Atubada, Miyang Sangbina Ba Apple Tauragle, Committee Sigi President Lema Pokpam Joina High, Oyum Poki Turel, Idil Turel Mataktan Ona Sariba, Belly Breeze Asi, PMGSY Gi Package number MN04221 Gi Makada Sakibani, Tonga Sigi Asangbana, Fit Janini, 2021 the local MLA Oriba Toksum local sourcing, na Urep Oyung Tamdana Tonga Sit Saba Hokibani, Onga Si Sabagi work duration Asina, 2022 Pawani Aduga, Maintenance Ki Matamna 2027 Pawani Hide, Loina na, Kundrakpam Asigi Manungsana Uyumpo Litan Makongda Idil Turel Gi Matakta Sariba Pitzani Sangba Belly Breeze Asi, Miyamgi Yaipo Kongtangi Oiramdre, Lang Takpaga Funkak Oiram Lehana, Peace and Development Coordinating Committee, PDCC, Kundrakpam Asigi Maikadagi Wakalagle, Nakalamaromda ACSigi Manungsana, Taret Kuldagi, Kaibi Awang Lekai Taba Turel, Idil Turel Gi Matakta Sariba Belly Breeze Ki, Pambom Tatuna Ladiba Sisu, Atuba Matam the Mari Lenabasina, Miyang Sangbi Haina, Mahana Pondoke, Mangon the Boom Tamzilam Lehadi, Wakan Mipamsu Satakre, Comet School Gi Oza, Irom Umakanta Kawa Magis Singzamay Singamaka, Purama Kongda Leba, Yungi Mangonda, Ngarang Ayuk Masakangdaba, Nupa Ani Laglaga, Last Warning Haina Taba Se Amagaluna, Hand Grenade Ama Tamzilam Lehadi, Tawong Adubungas, Tawong Adubu, Ngarang Mapamadugi Mera Paibi Pisina, Purama Kongda Leba Community Holda, Wakan Mipam Pamdona Yaning the Pondo Krehadi, Ngarang Ayuk Pung Trama Turgamini Nipumangarom Tabada, Masakangdaba, Mamai the Marks Option Benupa Ani Laglaga, KCP MFL Haina Makokta Iba, Last Warning Haiba, Wahigalunana, Numit Nini Humnigi Manungda, Pau Paurakadabani Haiba Warol Galunana, Hand Grenade Ama, Irom Umakantagi Yungi Mangona Tamlam Kibani Haidi, Bom Tamlambadu the Kudakta Imungi missing a police the Pau Piki, Police Kitim Mama Lagtuna, Hand Grenade Adu Mopamadu the Giloktoki Haidi, Singzamay Police Station a case Amalokotuna, Makatana Tijinbagi Taboksa Tari Haidi, Aeroplane the Nongway Maru Puna Bohona Rambi, Sursanpur the Ginupiama, Lengpui Airport the Phare Haidi, Sursanpur District the Levinupi Amana, Nongway Maru Puduna Satna Bohona Ramadagi, Mizoram Gi Lengpui Airport the Secretary Kanguna Pagat Krehadi, the name Naino, Sahi Kungataret, Apopa, Tunung, Tansing Namang, Kawe, Laipam Sursanpur District Tibong the Ginehadi, Nupi Sinagarang Mizoram Gi Konung Aizol the Indigo Flight Amada Tongduna, the leader Satna Bohona Ramadagi, Habani Hadi, Mahaki, Vegasadu, Lengpui Airport Security Force and Sek Tobada, 7.62 mm Kapa Yariba, Nomay Maru Kara, Yaramba Tenaki, Masigi Matunda, Nupi Arm Eki Makada, Mahaki Matak the case Amalokot Krehadi, Leba Asigi Awang Nong Pupu Narco Terrorist Emergency Haina Lautoptuna, Region Asida Tengnariba Narco Terrorist Sing Asibu Tengnanaba, India Langana, Tubamatamda, Anti Narcotics Bureau Linkanaba, Coordinating Committee on Manipur, Integrity Kokomigi Convener, Kurajam Atauba Yauna, Committee Sigimi Hutsingna, Awang Nong Pokta Lady State Singh Minister Singda, Memorandum Amabam Pisin Krehadi, Kokumina Pisin Keba Memorandum Aduda, Awang Nong Pokta Narco Terrorist Singna,
ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯥꯡꯍꯟꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯂꯨꯝꯅ ꯂꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯄꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯔꯤꯖꯟ ꯑꯁꯤꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯑꯈꯟꯅꯕ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯕ꯭ꯌꯨꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯐꯣꯔꯁ ꯑꯃ ꯂꯤꯡꯈꯠꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯛꯁꯤꯜꯂꯛꯂꯤ ꯒꯥꯔꯤꯁꯤꯡꯗꯒꯤ ꯆꯂꯥꯟ ꯀꯛꯂꯒ ꯁꯦꯜ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯅꯤ ꯆꯤꯡꯅꯕ ꯑꯍꯨꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯒꯥꯔꯤꯁꯤꯡꯗꯒꯤ ꯆꯂꯥꯟ ꯀꯛꯂꯒ ꯁꯦꯜ ꯂꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ PROꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯄꯥꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯂꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯥꯒꯠꯈꯤꯕꯅꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯥꯡꯖꯝ ꯖꯣꯔꯖ ꯁꯤꯡ ꯑꯦꯂꯥꯏꯁ ꯁꯨꯔꯖ ꯆꯍꯤ 19 ꯑꯕꯨꯖꯝ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯃꯤꯠꯂꯪ ꯆꯍꯤ 12 ꯑꯃꯗꯤ ꯋꯥꯍꯦꯡꯕꯝ ꯑꯃꯔꯖꯤꯠ ꯁꯤꯡ ꯑꯦꯂꯥꯏꯁ ꯕꯣꯏ ꯆꯍꯤ 35 ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ ꯊꯔꯃꯦꯜ ꯄ꯭ꯔꯤꯟꯇꯔ ꯑꯃ ꯄꯦꯄꯔ ꯔꯣꯜ 10 ꯍꯦꯟ ꯋꯦꯌꯔꯂꯦꯁ ꯁꯦꯠ 2 ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯟꯇꯦꯅꯥ ꯑꯃ ꯑꯙꯥꯔ ꯀꯥꯔꯗ 2 ꯅꯣꯠꯕꯨꯛ 2 ꯋꯥꯂꯦꯠ 2 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,700 ꯐꯣꯔ ꯋꯤꯂꯔ ꯒꯥꯔꯤ ꯑꯃ ꯐꯥꯒꯠꯈꯤ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯌꯨꯉꯥꯡꯒꯤ ꯗꯤꯂꯔ 2 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯐꯥꯖꯤꯟꯈꯤꯕ ꯑꯍꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯟꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯟꯀꯣꯡꯄꯥꯡ ꯁꯤꯃꯤꯇ꯭ꯔꯤ ꯃꯅꯥꯛꯇꯒꯤ ꯑꯆꯧꯕ ꯔꯦꯟꯁꯝꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯐꯣꯔꯦꯟ ꯂꯤꯀꯔꯒꯤ ꯗꯤꯂꯔ 2 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯑꯁꯥꯝꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯁꯤꯃꯦꯟꯠ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯔꯦꯟꯁꯝꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯥꯝꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯍꯨꯝꯕꯨ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯐꯣꯔꯦꯟ ꯂꯤꯀꯔꯒꯤ ꯗꯤꯂꯔ 2 ꯑꯗꯨꯗꯤ ꯂꯥꯜꯕꯣꯏ ꯑꯃꯁꯨꯡ ꯆꯟꯗꯟ ꯀꯧꯏ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯟꯗꯤꯌꯟ ꯃꯦꯗ ꯐꯣꯔꯦꯟ ꯂꯤꯀꯔ ꯌꯣꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 31ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯔꯣꯝ ꯇꯥꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯤꯟꯀꯣꯡꯄꯥꯡ ꯁꯤꯃꯤꯇ꯭ꯔꯤ ꯃꯅꯥꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯎꯟ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯤ ꯐꯥꯔꯒ ꯊꯥꯗꯣꯛꯃꯜ ꯁꯦꯜ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯥꯎꯟ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯅ ꯌꯥꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯗ ꯉꯁꯤꯗꯤ ꯉꯛ ꯌꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯁꯤ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯁꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯕꯤꯔꯦꯟ ꯍꯥꯠꯂꯣ ꯕꯤꯔꯦꯟ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯅ ꯌꯥꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯗ ꯉꯁꯤꯗꯤ ꯉꯛ ꯌꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯚꯥꯔꯠ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤ ꯐꯦꯟꯁꯤꯡ ꯐꯥꯅꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯣꯝꯇꯥꯜꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯔꯦꯂꯤ ꯆꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯒꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯥꯒꯥ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯒꯨꯝꯅ ꯊꯝꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯕꯤꯁꯅꯨꯄꯨꯔꯗ ꯑꯁꯤꯕ ꯑꯃ ꯃꯤꯒꯤ ꯌꯨꯝꯗ ꯌꯥꯟꯁꯤꯜꯂꯒ ꯊꯅꯝꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯍꯧꯖꯤꯛ ꯊꯥꯒꯠꯅꯔꯛꯂꯤ ꯅꯣꯡꯃꯩꯕꯨꯡꯗ ꯂꯩꯕ ꯗꯣꯛꯇꯔ ꯃꯦꯟꯖꯣꯔꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯅꯝꯂꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯕꯪꯀꯔꯗ ꯑꯆꯥ ꯑꯊꯛ ꯊꯤꯟꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ